Kuki militant singna tha ahum meitei gi singi mathakta chatharakpa adekta meeoibagi punsi thum yum kai kaya haifam khangdana mang tak-hankhre chatharakpa attack asina fogak chau ikhai gi sarukta newtv chang naina lan taramba adu mafam khara honglaga awang pangna hegalak juna tera khongsangbi maning laithel gi sarukta numit humni marini chatharakpa akanba bom amadi nongmai gi landa imung kaya yum thadok juna generate khre laithel gi sarukta leiba yum nifu hena kwakta marong low kwakta sep lagi mafam kaya da lanjinare thodok da all kwakta coordinating committee gi vice president Raju Khan na athubada muslim sing asigi relief camp amatang hangduna changsafam pibiu aduga athubada lengakna lan asi loina ba sinbi juna ingna chikna lehanna ba honabiu haina fongdorakle tang ahum dagi chatharakpa jati ani goiba sugumba yamna tamthiraba war asida koktal area da lebiriba muslim isilenau sing hojik lefam chafam tubum khangdana lanjennare airiba lanjennari basing asigi mafam chaba ma yengbira-kanda lengakna amadi Bishnupur district ki DC loinana local MLA Moirang Kendra hairiba luchingpurel sing asina अखोई अथुब मतमदा रिलीफ सेंटर अमा सेंबिरकांदा मफम चाबा एरियादा थंबिनबगिदमक्ता अहानबमक्ता पुनिंग चिंचिंजरे लोइनना अखोई अथुब मतमदा लाल असिबु लोइसिनबिनबगिदमक्ता मणिपुर सरकारना अथुबदा वरोइसिन पुरक्तुना शांति पुरक्तुना लेबाक मियाम मणिपुर प्रजा पुमनमकपु शांति ओइना नुंगाई याइफना लेहनबियु हाइबसे कोक्ता प्रजा अमदि मणिपुर प्रजा मियामगी मुहुत सिनजरगा लेंगाकी मफमदा पुनिंग चिंचिंजरे।